Ngarang Thangagi but tamnabagi thawdok adugi matangda ngasi konungda chalubada miyoi ahumna sanabani haiba amaibina phorokle hairi yam luba conditionda leire asi ana yauba yai haina phongdokpirai haina paudamlakle aduna miyamna angamba mateng tawbiyu haina haijari. Classroom manungda mahiroi amagi phuri khauda nongmai yauromle hairi. Prime Minister Manipurda lakani haibadagi security gi section thaurangi thabak lakhatpa haukhre. Kaisamthong Kendragi miyamda phangangadaba tha ahumgi napsagi seng phangandabadagi maira paibi singna MLA gi mayomda khongjang sangsinkhre. Ngarang Brahmagi apunba lanjangda Pripraki yauloi ama laikidre mahakna KCP gi officer asokpa amabu yaknabai makhutagi kalamlaga laikidabani hairi RIP athauba. Imphanda Maitai Singa Pistoki wari sanaba lakiba kuki masa Nekham Jomhau kuki singna hatok lamle hairi thadauna kandem tawkhre. Ngasi nongalamdai Thaupan Wangjing Police Station dagi khara hendorlaga gari thomjanabada karda tonglakpa miyoi ani yam thina sokhre. Makhoi ani gi manungda amadi phibam yamna luna leire manaknakpa hospital na pukhatkre hairi. Assam da leiriba kuki gi su group na ngarang Nekham Jomhau hatkiba adu yaningdaba amasung nungaitaba phongdorokli imasen marakta phana lanba leirasu waraklaga tokpa yai sibagi charak pibadudi yaningde hairakli. Karbi Anglong Police Station na thadau winpigi leader ama hatpada senaba miyoi taruk phare adum oinamak asiba haksang haujik phauba phangdri hairi.